Tata Haiban takpada Activa Tonglokpi Mou Naha ama lekhidre ngasi nungthin pung 3:30 tarakpada Yairipok Thauban lambi paringi phauden mamang lekaigi playground banakta Thaubalomdagi Yairipok tamna thorokhiba Tata Haiba amana Honda Activa ama thombadagi gari macha asi tonglokhibi Laurembam awang lekaidegi khoirom ongbi Pasini sahi kuntraga mathoi mapura KS Lenin Kobinupi ama leikanaba ngamdana lekhidre mahak hek sokpaga Thawal district hospital da pukhatuna leikana nab honaki adu belaying sing asigi doctor sing nam hak siraga purakle haiki thawdo asigi matang de Yairipok PS na su moto case ama register tawdun lokut kibaga loitana gari animak sistawkhre lekhidrebagi haksangna postmortem examination tawnaba Jenims ki miren sing da thamkhre hairi ahal amagi haksang leiramle Wangoi PS na kuliba samro awang lekai community hall da masagi sahi umrarom suraga da nupa amagi haksang leiram le hairi mahak haksang adu hauki bening thauka numit ki numidang pung tarit makairum tarak pada tegnar kini mahak masa kulai kusuni phut manga ga insi taruklom wangani mahak maming matha khangbangam khi dabaga loinana mahak numit kharni gi mamang digi sibu oigani thajanari haksang adu masak khangbang no postmortem examination thodo police lokatlaga rims mirel sangda thamkhre ZUF ni singnaba sinana loken sinmi ama selgi demanda fakhre NIS 37 Imphal Jiribam lambi paring yauna Tamenglong district to operate tawraba Jelarung United Front ZUF ki kedar ni singnaba sing ngarang numidang pung 8 gi ni forum tarakpade NIS 37 gi lambi sem sabagi thabuk tawriba MSPD Agarwal Infrastructure Limited Apex Structure Private Limited JB gi Cruiser in charge by nan loken sinmi ama selgi demand ga mari lena faraga pukre hairi pawasi gi matungina phadun pukriba nan loken sinmi adu gi maming Satish Kumar sahi kuntraga mapun apokpa Mithilesh Sharma kawi Bihar gi Patna gi Kap Mahadev sthandagi ni mahak ZUF ki kedar ahum laklaga nungkaw village ki mafam amadagi puraga pukhibani hairi thaudogasi gi matang da mahak company ani gi baikaidagi Tamenglong gi DC da iba waka chero lamas Pisin tuna mahaki khungul libina haijakre serula dugi ko pising Tamenglong gi SPNIS IDCL gi ROD General Manager P khaktata natana jiribam gi SP amasung DC da supi khre haidi adum oina mak mahakpu ngasi numidang phawdi sakhangdaba sing aduna thador khidri hai ngasi dagi sahi taraga mari henbagi mamang April mari 2009 gi numidang pung 8 gi nifuga mangarum tarak pada matam adu gi kamandu gi team Mike 48 amasung 39 AR gi combined force amana game village amasung Langon area da lalhuba sing leire haidun sanchilabada nakal ani ki marakta thokna ki bakko thokna ba thagdokni haiduna namairakpam nobo amasung namairakpam Gobind bunongmena kaptuna hat ki ba thagdok ki matang da thijilakli ba CBI na thagdok asigi matang da makoi ani bu combined force na encounter da hat ki bani haibana tana atopa maram ki matik sa evidence sing phangde haiduna chief judicial magistrate Imphal West ki court file tawrki ba closure report adu hojik district asigi chief judicial Magistrate Weriba Sorok Kaiba Sadananda gi court na Wales Atharba Matung the reject of Crate of the Gadu Matang the Matamadu in Fall West Commando gi Sub Inspector Huidrom Sukumar na Togdok Topam Adubuko Libelampen PS the complainant Oiduna report Ama Torokibari Maki report Yumfam Oiduna Lampen PS case FIR number 45 for 2009 under section 30734 IPC 25 1B Arms Act 20 UAP Act register tawduna lokut kibani adum oinamak extrajudicial execution victim family association IFAM amasung human rights alert ISRA na Manipur thokliba encounter ni haiba thodok singbu amuk hana investigation sathabina ba Supreme Court of India da file tawkiba writ petition criminal number 129 of 2012 ki well loina justice Hegre commission gi report chingsin adun pirakpa direction gi tungda ngasi gi matang ta CBI na amuk hanna thijena ba case ama lokut ki bani CBI na lokut ki ba case adu gi number na RCD CBI na Supreme Court ki direction matang na thodo asigi matang da case sing asi lokut ni investigation sa tharak traba su encounter ni haiba gi hena to marum gi evidence sing phangre haiduna November 13 2019 ta court asida closure report file tawr ki bani adum oinamuk laikhidaba Meeoi ani gi imung gi maikei gi CBI na file tawr liba closure report asi objection tawraduna protest petition file tawrakibani laikidaba Meeoi ani gi Meeoi bagi maikei gi file tawrakiba protest petition adu gi damakta council and subas amasung haki loinaba council sing na lepkibani CGM Imphal West CBI na closure report file tawrakibani masi khannaba court asna criminal miscellaneous final report case number 196 of 2029 lakhut kibani adum oinama court asina
miscellaneous case asi lawkhutlabasu court asigi presiding officer transfer tawba yauna covid pandemic mayuknaba amasung state ki law and order reform singna maram oiraduna case asigi well athuba matamda sathaba ngamlakhibani adam oinama closure report ka mari lena court asin lawkhutkiba criminal miscellaneous case asigi well da thawduk adagi matangda combined force na Meeoi ani asibu atamna nungmini kaptuna hatkibani haibig evidence phangdrabasu natragana wafam asigi on tainaba material sing leirabasu court ki maikedi gi leikhidraba Meeoi ani michamni haina lawi hairaduna case asigi well chathrakibani aduga final report ki case asigi well ngarang lauthokladuna CBI gi closure report asi reject tawre amasung encounter ni haiba thauduk adu chenaba command gi matam adugi Mike 47 gi SIS Sukumar constable singde TS Suresh L Lenin TS Thauba rifleman E Despa amadi Mike 48 matam adugi SIT Khogen SI P Dinesh Kan Head Constable S Kiran Kumar rifleman singba Sakahamba Barampam amasung L Inaubi yauna matam adugi 39 AR gi Major C Sriram amasung rifleman Bipan Sharma gi matakta cognizance lawri haiduna lawthokibani Chief Judicial Magistrate Imphal West ki order asigi matungina cognizance lawra commando personnel sing amasung AR gi officer amasung personnel asigi matakta criminal P case ama register tawbuk loina makhoida case asigi relevant papers sing pina na amasung makhoigi commitment proceeding tanabagidamata mathang thagi kunga manga ta court asida laknaba saman issue tawnabasu court ni direction pikre hairi ipa ipu singna Manipuri constitution sembaga loidana mihut khandana nungsi charana hingminnaba Manipuri ama semgatpagi mami constitution aduda yauriba adubu kumja lisingam sampan nifugu mapanda Manipuri merger agreement adugi matungdagi hairiba mami idu kumja lisingam sampan maudraga humdoidagi kaikre kumja 2022 da naga khaktagi isu sagatpa horakre masidagi mai chatpadu khara hanjilaklabasu manaba kunai oina hingminnabadi mingselda mai chatpagum thogle aduga hojiki kuki ki lanchida pumtoi toibadi natrabasu mai chatle haina MU gi Dean of Human and Environment and Science ki Professor oiramba W Nabukumar na phungdokre haukiba numit kharni asida record oina akanba nongchu khibadagi tamthirbi isaw alaktuna central Vietnam da Meeoi ma pansian kre amasung mangana thiba khangdana leire haina lengak na phungdokre Vietnam lengak na phungdokpa warol amada lebak adugi khwaidagi singthaningai oiraba base ama oibata natana Hoi Engi ancient town amasu oiriba danang ichaw asida Meeoi taruk sian khi hairi Pakistan landmina ngarang ahing athengbada Liberation Army BLA gi militant taraga mari sikre hairi ngarang ahing laibak adugi Quetta nakna leiba Balochistan ke Siltan Mountain region da BLA militant singna sangjafam lauduna leiba mafamni singnaba singna Pakistan gi security force nongthaki landa jathaduna militant sing adu hatkibani hairi Pakistan security force na jathaki operation adu yamna singthaningai oiba aerial strike amani haina thamlakiba loinana BL militant sing sangjafam lauduna leiriba manung hanjinba singlakta leiba camp singda atamnana landa sathakibani hairi thajaba yaba pawgi amana security force na Pakistan aircraft season aduna air strike chathadringai ja numit kyani gi mamangdagi BLA gi militant sing aduna semnaduna lakibani hairi Pakistan gi security force na thakiba air strike adu yamna singthaningai oiba amani haina thamkiba loinan air strike aduna insurgent group asigi lotpham oiriba kayabu chawna amanga ta thokan ki hairi air strike chathaduna hat thrabasing adu Balochistan province ta security gi convoy amasung lenga ki project sing the attack chathakiba sing ni hairi BLA bu Pakistan lenga na terrorist organization ni haina sakang ki bagal loina lalhulub asina lebak asigi saruk sing da hukiba matam kaya dagi tongan bu autonomy tanduna lakpak loina na mineral park sanna leiba mafum kaya basu kudum sanduna lakibani hairi Myanmar landmei gi mapangan nongmagi kangkhalakna gold mining singda mideng thamba hukre sahi asigi December 19 amasung matang sahi gi January 13 da tangkak ani tokna pangthokka doriba Myanmar gi mikhal gi damakta ngaksen bagi akan ma section thorang lokhatpaga iroina na Myanmar hunta landmei gi mapangan nongmagi kangkhalakna mapandagi amaga fauna balam bising amuk hana khudum sansen khraba matung leibak adu da leiriba gold mine sing lawsinna bagi damakta mideng thamba hukre leibak adugi yamna maru eba fauna fam amu eriba Mandalay region dagi north San state fawbagi marakta leiriba mafam sing hunta landmina amuk hana khudum sansin khre matungda thabai kan township te leiriba gold mining sing ethnic rebel sing gi makutagi amuk hana lawsin bangamnaba asan mideng thamba hukre hairi tang National Liberation Army TNL na khudum sansin duna leiriba Ruby marang kaina phangliba moge ko town bu amuk hana lawsin bangamnaba hunta gi landmi sing na kanba poram yatkhre hunta landmi sing na highway number 31 dagi gold mine marang kaina leiriba Zayed Queen tamna sanction bahukre hairi Goldman marang kaina leiriba Yat Queen asi haukiba sahi gi August Myanmar hunta gi mayukta leibak ethnic rebel singna khudum sanction kibani hairi
Gaza ceasefire deal maming tagi oire Israel gi air strike ta Meeoi chama ga mari hatkre ngarang hing Israel lan min pak sana sa thaki balanda ama da Palestine gi Meeoi chama ga mari hatkre haina territory adu gi Hamas na salai be health ministry ni na phongdokre Israel military ni ngarang hing cha thaki balanda adu da terrorist sing gi lotpam sing amasung terrorist sing da tamna landa ki haina phongdok paga loina na Hamas military sing ne US ta soba tawdang loduna sa thari ba ceasefire deal bu khongkau nei haiba gi maralda keningai oire balanda adu sa thaki bani Hamas military na Gaza da Israel gi lanmi ama hat ke hain Israel gi defense minister na maral sirik pagaloina na Hamas na fajin badigi lei kidraba Israel gi hostage sing handukna bagi yana kiba sing adu khongkoi nei hain su maral sirakli Israel lanmi na maral sirak kiba kaya adu bu Hamas group na yaning daba phongdok pagaloina na Israel gi lanmi ama sikiba adu kari gumba hiram ama ta Hamas ka mari leina de haina phongdok pagaloina na Hamas group na matam supada Gaza ceasefire deal bu ikai kubnei US President Donald Trump na Gaza ceasefire gi matang da kari gumba wahi ama ta phongdok pa leitraba su Israel gi lanmi sing gi matak talandarak labadi Israel na sumade paukum pirak patapani haina saugat pagi thawong man bamong da phongdoki Israel na ngarang sa thakiba air strike adu da Gaza city da leiba yum school amasung residential block kaya su sauna manga ta thukan ki hairi Khan Yunus ki khatang da leiba mafam kaya da su Israel gi air strike na sauna manga ta thukan ki hairi Central Gaza da leiba Nusairat refugee camp da su Israel lanmina landa duna Meeoi mari hat ki hairi ngarang hing Israel lanmina Sathaki balanda adu da sikiba Meeoi chamaga mari gi manung da angang nifuga taruk amasu nupi kun yauki baga loina na Meeoi sani yangkai hena asok apan nangki hairi Hamas ki makada leiba civil defense agency na thamlakpa warol amada Israel gi landa adu da Gaza city da yumlo naduna leiba khatang ba subra da leiba Alwana family gi yum da landa sa sakpa da gi yum adu sauna manga ta thoki baga loina na mi kan basing na te kakai marak te gi nupi ahum lupa ma lautok pangam ki hairi